Chaokhatpa Khunai Amagi Shaklon Sagatpada Apunbagi Panggal Mathoutai Haina Lengaki Chief Minister N.Biren Fongdokhre. Wafam asing asi Imphal gi hotel gi Sangai Holda Sky Hospital na sinduna Chief Minister gi Haksel gi Tengbang CMHT amadi Ayushman Bharat PMJAY gi Makhada lamdam sigi heart patient sing chahi ahum subna layeng lakpagi harau taram tharom pangthoktuna Fongdokhibani. Thauramadu Chief Minister N.Biren Lengaki MLA amadi Advisor Health to CMS Ranjan Sky Hospital gi Chairman Dr. L. Shyam Kishore na maru oiba mitunglen oina saruk yakhi. Makhatana thauramga mari lainana Chief Minister N.Biren hai Hai Lairabasu Thang Laitrabadi Yadavagum, Paisa Lairabasu Dr. Laitrabadi Yaroi, Chaokhatpa Khunai Amagi Shaklon Sagatpada Haksel gi Fibam, Chaokhatpa Mathoutai, Lamdam Sigi Miam Yana Layeng da Khar da Oirabasu Tengbang Pinabagi Bandam da CMHT gi Wakhalon Puthokibani, Masida Natana Chahi Ahum Lum Asida Sky Hospital na CMHT amadi PMJAY gi Makhada, Lamdam Sigi Punna Miyoi Chani ga Humpuga Tarukta Heart Surgery Treatment Tauduna, Hingnabagi Mangal Pikre Tabda Pen Bafawi. Loina na Makhatana Lengak asina hospital da chatpa ngamzadaba singi yengduna Health for All scheme na chingba hudok palairi miyam punna hon aduna lamdam asi Chaokhatpa Khunai ama ohen bada thodang yasi haina warol thamki. About 175 patient under the CMHT, aduga 91 patient under the Ayushman Bharat Honorable Prime Minister. Total 266 kumba free da adu sukaram balaina heart ki masi layeng bigi bigi damakta ay maroina doctors tamo samreswar madimagi teams ay han bada ay appreciate toy adu congratulations to jere card pai bada lag humul sing humbu yogre CMHT ki lag mari makhai hera bani anna sumaina torkanda loina nagadam ate ana bu khara dugi madeng pangoi narak bu kanda haibani hospitalize torkanda waza bamayuma ka yolaga layeng budo tolob leja bu khara do ka pencil card to bandhan thamaga layeng budo madu tawgana bu khoi di chumnagi system ama yapagi wana duga mainly doctors na nurses na hospital le biri ma yam sing to biri bani ado CMHT bu fazana function to hon biri ba ado ga PMJAY Honorable Prime Minister gi Ayushman Bharat ki card bu fazana honor to ga function to biri ba hospital sing doctor sing gi thamoi de gi appreciate to jiri Thoramadu saruk yaraduna Sky Hospital gi Chairman Dr. L. Shyam Kishore na hai UK da chahitara mangarom lairurabasu nungaiba punsi marel thadokuna lamdam sida full fledged oiba heart ki hospital semgatuna miyam da tengbang pinaba lamdam da pandam da lamdam da halakpani matam chana miyam gi yengduna free da ana layeng mating pinaba wakhalon da hudokpa lenga ki Chief Minister thagat ningai ni makhatana lamdam sigi miyam gi damak leptana tengbang pinaba honakini haina Fongdokhre.